Hello ma'am masigi video city mamaga aiga inupaga akhoi humko marjingda lai khuramba chatke tawbani adu ma'am akhoi lotion basu lore aduga ma'am aji thongna ba tawrani yam thengkradi mi yam yamina ko aduna ma'am adu video se makha tana smuchara age ma'am adu akhoi yawdore aduga sigi lambi se yam phasabani aduga photo su ka basu yam phasa kadaba mafam ni aswai se Ado marjing lai khoram pam se yore yani lai yam Either Zerge Boss Yani Boss Sorry yam am de se lai yam de ro Hả? Đây đi. Oh no.
ไม่เคยกินเลยโรยแล้วมั้ง哦。아주 부러워요 좀. ꯃꯌꯥꯝ ꯃꯃꯥꯅ ꯑꯩꯉꯣꯟꯗ ꯂꯥꯏ ꯈꯣꯏꯔꯝꯕꯁꯦ ꯇꯥꯛꯄꯤꯔꯤꯅꯤ ꯀꯃꯥꯏꯅ ꯍꯥꯏꯔ ꯈꯣꯏꯔꯝꯗꯣꯏꯅꯣ ꯅꯤꯖꯗꯣꯏꯅꯣꯗꯣ ꯌꯥꯝ ꯅꯨꯡꯁꯤꯈ꯭ꯔꯖꯥꯠꯅꯤ ꯏꯃꯥꯁꯦ Khitang han tok pi sai sai khitang han tok pi sai ini saya tanda bama itu
ꯃꯌꯥꯝ ꯂꯥꯏ ꯈꯣꯏꯔꯝꯕ ꯂꯣꯏꯔꯦ ꯑꯩꯈꯣꯏ ꯀꯨꯝꯊꯔꯛꯑꯦ ꯑꯗꯨꯒ ꯃꯃꯥ ꯑꯩꯈꯣꯏꯅꯤ ꯐꯣꯇꯣ ꯑꯃꯅꯤ ꯀꯥꯞꯊꯣꯛꯑꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏ ꯌꯨꯝꯗ ꯍꯜꯂꯅꯤ ꯒꯥꯔꯤ ꯏꯃꯥꯔꯖꯦꯟ ꯂꯥꯛꯄꯩ ꯒꯥꯔꯤ ꯈꯥꯝꯕꯩ ꯇꯤꯀꯦꯠ ꯂꯧꯁꯤꯜꯂꯗꯤ ꯅꯪ ꯆꯩ ꯂꯥꯛꯑꯅꯤ. ꯇꯤꯀꯦꯠ ꯂꯧꯗ꯭ꯔꯣ? ꯂꯧꯗꯦ. ꯁꯤꯒ ꯐꯣꯇꯣ ꯀꯥꯞꯅꯔꯤꯁꯦ ꯑꯁꯤ ꯃꯈꯣꯏ ꯐꯣꯇꯣ ꯀꯥꯞ. ꯀꯥꯞꯀꯦ ꯍꯥꯏꯔꯣ? ꯇꯣꯛꯑꯣꯕ. ꯃꯌꯥꯝ ꯑꯩꯈꯣꯏ ꯂꯥꯏ ꯈꯣꯏꯔꯝꯕꯅ ꯍꯜꯂꯛꯑꯦ. ꯑꯁꯤ ꯃꯌꯥꯝ ꯇꯤꯜꯂꯝꯗꯕꯅꯤꯗ. ꯃꯊꯛ ꯀꯥꯍꯟꯁꯦ ꯀꯩꯒꯤꯅꯣ? ꯃꯊꯛ ꯀꯥꯕ ꯈꯪꯗꯦ ꯃꯇꯝ ꯂꯩꯕ꯭ꯔꯥ ꯈꯪꯗꯦꯗ. ꯀꯔꯝꯕ ꯃꯊꯛ ꯍꯣꯏ? ꯑꯣ ꯅꯍꯥꯟ ꯆꯠꯄ ꯍꯣꯏ. ꯐꯖꯔꯝꯃꯦ ꯍꯧꯖꯤꯛ ꯑꯁ ꯑꯗꯨꯒ ꯎ ꯋꯥ ꯊꯥꯔꯦ ꯃꯌꯥꯝꯗꯨꯒ ꯍꯧꯖꯤꯜꯂꯛꯑꯗꯤꯀꯣ ꯑꯁ ꯐꯖꯗꯣꯏꯅꯤ. ꯃꯐꯝꯗꯨꯗ ꯁꯤꯠ ꯅꯥꯟꯕꯅꯦ ꯃꯣꯏ ꯐꯖꯅ ꯂꯝꯕꯤꯗꯣ. ꯁꯤꯒꯩꯅ ꯈꯣꯡꯅꯒ ꯀꯥꯔꯗꯤ ꯅꯪ ꯂꯦꯛꯊꯔꯅꯤ ꯍꯣꯔꯦꯟ.